Ngasise ꯑꯩꯈꯣꯏꯒꯤ World Hearing Day ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯄꯥꯂꯟ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯤꯝꯁꯤꯅ Changing Mindset Let's Make Hear and Hearing Care a Reality for All ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯒ ꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯅꯅꯕ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯆꯕꯅꯤ Ming ngọc ta hay biết không? Anh là Dr. Vivek Sen, Dr. Vivek Sen. Anh là State Nodal Officer Policy Program for Prevention and Control of Deafness ꯍꯥꯏꯕꯁꯤꯒꯤ State Nodal Officer ꯑꯣꯏꯖꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ hearing ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯀꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯊꯤꯒꯠꯅꯕ ꯅꯥ ꯄꯪꯕꯒꯤ ꯆꯥꯡꯁꯤ ꯀꯌꯥꯝ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ. ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯟꯅ ꯍꯦꯟꯅ ꯀꯩꯅꯣ ꯃꯁꯤꯡ ꯑꯦꯛꯖꯦꯛꯃꯛꯇꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯆꯥꯡꯗ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯊꯥꯛꯄ ꯃꯇꯝꯗ ꯑꯦꯔꯥꯎꯟ 1,000ꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ. ꯑꯗꯣ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯅꯥꯀꯣꯡꯁꯦ ꯄꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯗꯦꯐꯤꯅꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯦ. ꯄꯪꯉꯝꯕꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔ ꯐꯈꯤꯕꯁꯨ ꯌꯥꯎꯋꯤꯗꯅꯀꯣ. ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯩ. ꯑꯗꯨꯒ ꯍꯤꯌꯔꯤꯡ ꯑꯦꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯐꯕꯁꯨ ꯂꯩ. ꯑꯗꯨꯃꯥꯏꯅ ꯇꯧꯕ